Hey guys, I feel so kuidre. Ekoi ayama master vungai bani. Adu masina tava to cricket game kyam su sanari. England India match singba the interesting oiba match kyam su hoju sanari bani. Matangs the good news sam haragadi. 1x bet hariba legal lord Indian bookmaker si Euro Soul license tagi international certification fangle. 1x the withdraw natraga deposit oda yam live haibdo oi. Adongi winnings yam line fangba yagani. Pan deposit over subscribers sing $100 tagi hobu yagani. Adongi winnings PayTM bank amdi method sing tagi yam line withdraw to we hali. Pan sing na try to wheel 1x link amdi promo code pin comment tagi fangbigani. Cricket pamibsing 1x bet kaloina na sana view dawing view. Sex haibsi karino kamdo uno haibsi loi khangnar bawane. Sida khangda basabana kana bu kisu poroi. Adu sex karino masi kamdo uno haibsi khina khanglaga su sex tawringai manung amadi masi loiraba matamda Nupa-Nupi ani gi Hakchangda kari thui haibsi madi ekoi amna khangde. Sex education si duki mating maru oi. Masing maram dekhoina mana khangjin bana sani sabu sa khangjabada aring bangak lo amo oigani haibase akhang haisingna tatana phungdotuna laklaba kakninga yawda famne videos dagi sex story manung amadi matungda Nupa-Nupi ani gi Hakchangda kari thui haibadu gyan tana khangminase nupa dagi hanek ta horase sex story ngai nupa singse lepthoge tokthoge haibi hadabadugumba phibam tangkak ama yoslei tangkak sibai khoina ejaculatory inevitability haina khangnai Tangkaksda nipagi phambi marusi masi kapthokinamgidama urethra haidi yungutongsi mathak waida tungsindana leisilakani mihulamadi bp wankalakani phambi kapthokibdaidi penisi chingsindana piksilakani sidaidi nipagi hakchangsi maranai tapthaing thajanaba pothajanaba honajarakani kankan larumba penisi flaccid haidi pet lauklani nipa ayambagi oina second round pangthoke haragadi ngahak ngaibagi tangai fadab leigani Kayam kuina ngaigini haibisna isagi chahi amadi hakchang phaba phataba hakselgi phibamgi makha pongani nipa kharadi tumningba pokpas dum yawi maramsina nupising sex loibaga nang hero na tumning harakpada wari saningda na tawring natro nang pami sex to khataramgani kaidana sumana juru hanegda sawsuluno tumba hokala kanda wari fasana sabu yaragadi nangbu mirai de haibagi nusa thiningai ke suleite sex to loibaga nipana tumningbagi maramsi ahanbada brain chemistry sne Nipana phambi thadropa matamda brain da serotonin, oxytocin, norepinephrine, vasopressin amadi nitric oxide hariba chemical sing se brain da thadori bane. Chemical sing ski manung da kharamadi pukning wakal komhanduna tumningba poknabagi chemical sing ori bane. Hakchang ket yamna snab hen bana masturbation tawdagidi asengna sex tawsna tumningba pothanem gisang se hele. Experts na phongdokpuda sex loirakpada nipasna tumningbagi pothaningbagi khwai chawm maramsi thau chathringi manung thadorokpa prolactin hariba hormones na oigani dana makoina phongdoi prolactin nangbu pelhangani madi magi changnem limkhai round 2 thuna pangthokpa yagani nipasing sex to loirakpada yung haning musudum yarakani kari manumgi haningiba masisudum chemical singadunani oxytocin amadi prolactin na kidney da affect tawduna mapan thokni halapasi oitoi Expert karamanadi masi mahik matai dagi ngakthoknaba yungotong urethra singdokjanaba mahusai ba hakchanggi thausilni danasu adumok phungdoi sex to loire aduma pan thokningmadagi bathroom dalai yung hanba lai adugudi ke tawre yungdam taru haiba yadre sina mukam doriba handi haningba taru haiba yadaba pakhaningai oide mahusai ba thawngni bladder thingzinduna sperm thokinaba aikogi internal sphincter muscle krak hak jasin kibadagi masi thokni bani bladder da phambi maru sangsilaktanaba hakchang na maranai sinjaba hakchang gi thausilne sex to loirakpada penis nam sudum yawgani pakhaningai oide saphukana takhaina kibadagi masi thokpani thuna dum pharakani sex loirakpada dongi testicle pixin sungjinduna lerambada pakat piganu masi sudum normal oiba thawongni Phambi kapthokpa matamda sigi cremaster muscle sei contract torokpa chingsilapana testicles sei hakchang mathaklomda khajika khalakpadagi midyengda pixin ohanbane research kharagi matungina sex loirakpada mood change tawani pakhar su yawgani dana phungdoi phambi thadom daina traga thadokhibagi nungaiba penbadu hek loikibaga thawai nungai taw man bethil popasi adomsu soidna thengna biramnani nipagi khara khangmina rabnina ekoi object Nupi amadi sex haibisgi maramda mukhang nurse. Nupi singi oinadi nupi kudingma sex tawbugi polo yapen manungai orgasm sekta phangani yawgani haiba leite.
Psychology Today da phangakpa article amagi matungina nupi 50% amadi chang naina orgasm si yawi fangi 20% amana yam tangna marak marak takha orgasm si yawi aduga 5% amadi mapunsi gi orgasm yawde orgasm gi mahau khangde haiba study report laide nupi singsu muktang bo orgasm si yawkhragadi makhal mathal chemical singna makhoi gi brain ni chaw thokani athuba tan thamada khangjing mongkhoi nungaiba apen bagi thakna mokhoi gi genitals anus uterus pelvis harib sings da apen bagi thaksi kakhalakani yoshan gani mokhoi so female ejaculation adna yung motong dagi sangoman ba mahi ama thadropusu yawgani adubo kaling masina masjid khara khangna mahi si sang yamna kapthoragadi thadoragadi pochit tongan gani dana Rutgers University gi neurophysiologist amna phongdoi mahang asumna hai kaling mahi si chang yamna thadoragadi madu yung amadi prostate gi thorakpa substance amagi tosin da mahi oigani dana phongdoi nupi kharana asung mahi thadoga kharana thadok tabagi maram si chap chaba scientist singna hosik phogidi khangwa ngamdri adubu thadokpa boiro thadokta boiro animak semada khudong tiningai oide haibasmadi nakhai sangna phongdoi 2005 da Netherlands ta pangthokib study amagi matungina sex tawringai thabak sta pung changsin magi sangse nupa dagi nupi ne heli hairi orgasm gi mahau khangkhrab nupi sing makoi gi pungning wakal si orgasm yaw haib state da chap hekti yungsin galli masi thokpai maram se sex tawringai makoi gi amygdala amadi hippocampus haniba pungning gi ihulithil feelings regulate tawnaba brain gi saruk si switch off thamki baga haira manaba dugumba phibam amada laikiduna sex to da khak lupsin ki bagi doribani nupi sing yoinadi refractory period haiba nipana phambhek mapan thadoki baga penis pet launa piksinduna round to chatha gi haragadi hak ngai bi tangkak se battery charge to bi tangkak se nupi sing di leite bu chap manai multi orgasmic oi ngai ba haiba ma leitana round to mak chatha yai haibani note oina nipada su teenager sing di yam kuina ngai bi mathau ta gande madi sex amdi masturbation sumo khoi gi di matam changande kuigande ngai bai matam leite da nupi sing yam haraw ngai soide maram di sex toimen mi chena kholsi nupa de gi nupi dan hena phawgani na ba hengani uterus I did now yom da phaw chaina si yoslakani vaginal tissue sing khrang lorok dagi sari ka ba man banaw su phorokani phorok pi yai lubricant sinaragadi masigi anab se thon da banatraga wangwang sari kana na bai sang se hanthan boi thoi sex lorpada nupa gi na penis pixin ki testicles pixin uzavadu masi nupi sing gi inadi onatai nai sex lorpada nupi sing gi ina makoi gi breast se 25% pabu chawkhalaga su percentage di nupi amaga magadi manaroi makoi gi nipple so sok thengal pada khangalakan ba sensitive oi sang se ngahak ki ina wangkhat kani dana expert sing na phungdoi aikoi irong gi nataba mirong gi advertisement lakpada thoina pung jungsin bidana basu nolukjari channels tagi sex education na mari len ba topic sing yengbana kana ba kari phangi haibado comment section da soidana phungdok piramo cricket pambi sing 1x bet kaloina na sana view dawing view 1x lingam di promo code pin comment dagi phangbi ga apps download to view amade bonus ki damuk promo code sina view